Loyalam E-PAO tabiriba khudingmapu Hidrom Susmitana E-PAO pizari ahanbada maru eba headline. Sabungkhok Khunou Amadi Shanti Khongbalda Kuki Militant Singna Nongmei Kapsilakhre. Kuki area da commercial ge vehicle sing changbada E-PAO na athingba thamkhre. Kapching gi lambi ayamba paper block ki technology sizinaduna semjinbagi thabak lepa leitana chathari haina MLA Ramesorna phongdorakli. Pau sandona pizari. Sabungkhok Khunou Amadi Shanti Khongbalda Kuki Militant Singna Nongmei Kapsilakhre. Kuki Militant Singna Nongmei Amadi bomb toina kapsinduna landarakpham oiriba lamlai kendragi Yaingang Pokpi Police Station gi manung channel leriba Maitei Khul Sabungkhok Khunou Amadi Shanti Khongbal anigi lonaba mafamda Kuki Militant Singna Nongmei round khara kapsinduna landarakhre hari. Sabungkhok Khunou gi pranja singdagi phangba pawgi matung innadi ngarang numidang pung 10 ga minute 10 rom taba matamda Kuki Militant Singna khutlingduna leriba sungram Tuichin Chingthakdagi Sabungkhok Khunou Amadi Shanti Khongbal Khul ani lonabada Nongmei round ahum kapsilakhi. Masigi matungda Kuki Militant Sing aduna ngarang ahing nongalamdai pung ahumga minute 30 rom taba matamda Nongmei round ahum rom kapsilakhi hari. Nongmei kapsilakpa aduda mafam aduda ngak senbagi thabak toriba Mahar Regiment ki kangbu Amadi Manipur Police ki kangbu na handuna Nongmei kapsin khiba leite. Masigi matungda makhatana Nongmei kapsilakhi de hari. Khunja singna phongdorapagi matung innadi Sabungkhok Khunou Amadi Shanti Khongbalga thangnana leiriba Songram Tuichim Ching asida hauzik Kuki Militant singna khutlingduna leire. Mafam asida makhoigi bunker kaya sagalapaga loinana khuchu khutlai kaya peshunduna leire. Aduna athuba matamda Manipur lengaki miyeng changbiduna Kuki Militant sing asi takthokhtaba tarabadi khunja singna labukta kumduna lowlokpagi thabak tawba matamda Nongmei amadi bomb kapsinduna ngaihak leitana landarakpa yabagi phibamda leire hari. Kuki area da commercial gi vehicle sing changbada E-PAO na athingba thamkhre. October 18 da Senapati gi Kamgi Faida leiba Committee on Tribal Unity Koto gi gate mamangda Kuki miyoi kharana Naga nupi amadagi yonaba potlam sing fajin khiba thawong yaningdaba phongdoktona Kuki area da makhal amatagi commercial vehicle changdana ba Naga People's Organization E-PAO gi District Grievance Cell Senapati na khangankhre. E-PAO gi Senapati District Grievance Cell gi convener na thadorok pachirol amada Kuki area da lalon itika marin linaba makhal amatagi commercial vehicle sing khudaktagi changba athingba thamlei. Naga miyoi singdagi makhal amatagi senkhai thumkhai amadi kihan khanganbagi thabak chathadaba haina yanakhiba wafam thukaiduna hanjin Naga miyoi singdagi Kuki community gi miyoi singna sen khaiba amadi kihanbagi thabak chatharakpa ase laibak thibani. Maram asina yanakhiba wafam ngakna chatkani haibaga loinana Naga nupi amadagi lalonbagi potlam sing nam haduna munkhiba thawong adu lale haina Kuki community na haijaraktriba fawa Kuki area da commercial vehicle changbagi athingba asi thamkhigani hari. Kapching gi lambi ayamba paper block ki technology sizinaduna semjinbagi thabak lepa leitana chathari haina MLA Ramesorna phongdorakli. Manipur gi Chief Minister N. Viren na paikhatlagliba thawak thoram singi manungda school fagat hansi mission da Kapching Assembly Constitution gi Irengban High School amadi Yumbi Macha High School Kapching yaure. Loinara Kapching Assembly Constitution gi manung channel leriba lambi ayamba paper block ki technology sizinaduna semjinbagi thabak lepa leitana chathari haina Kapching Assembly Constitution gi MLA Mayang Lambam Ramesorna phongdorakli. Wafam asingarang Kapching SC gi manungda nongna semgatliba palel ima kaithel amadi Kapching ningthau laikai loinara mayai laikai anigi marakta leriba lambi gi paper block technology sizinaduna semleba lambi gi saruk sing yengshinbagi khongchata pawmi singda phongdokhibani. MLA na makhatana hai Manipur lengaki luchingba CMN Viren na Manipur gi mafam kayada semgat sagatpagi thabak kaya paikhatli. Masigi manung chana palelda Manipur Police Housing Corporation na lupa lakh 10 changna sagatleba palel kaithegi saruk ayamba loshilakle. Sangaba yabagi thak adu hauzik loshilakle athuba matamda sangaduna miyamda khusinanaba hotnarani.
Masidasu natana Manipur lengaki CM Amadi PWD Minister Govindas Kanthozamna miyeng changbiduna Kakchinggi lambi ayamba paver block ki technology sizinaduna semjinbagi thabak lepa leitana chathari ngarang yengseleba lambi asi semba loibaga Kakching warigi Kamla paringdagi Khap Manipur College phawgi lambi asi semba hauragani hana lambi matek amadi sembasu haukrabani Taragi Chaisuna Pongmai Purukki Miyoi Ani Purak Babu Yaningdaba Phongdorakli Numit Ninigi Mamangda Masak Khangdaba Khutlai Paiba Miyoi Singna Pongmai Purukki Miyoi Ani Tamthina Phubagi Mathakta Makhoida Yawba Lupa Lising Humpumathoigi Selfam Mulhobagi Thodokpu Taragi Chaisugi Maikaidagi Awangba Thakta Yaningdaba Phongdorakli Imphal West ki Lamsangi Mafam Amada Thokiba Thodok Asida Chenaba Sing Faduna Matik Chaba Chairak Pinaba Taragi Chaisugi Chairman Advocate Khaidem Manina Mari Linaba Singi Pukning Chingsilakli Khurai Ahonggaida Leibat Loop Asigi Sanglenda Pangthokpa Pawmi Singi Mifamda Khaidem Manina Hai Thodok Asi Purup Maselgi Marakta Thokpa Thodokni Haina Puthokpa Langani Thodok Asi Lamhen Tuhenba Miyoi Kharana Jathabani Haina Lawi Haiki Mahakna Makha Taraduna Hai Kuki Khutlai Paiba Singna Manipur Thugaina Bo Hotnarakpa Maitai Miyamda Landariba Thodok Asi Makhatana Thoktanaba Amadi Thoklakpa Thoklabasu Namthaba Ngamnaba Lupsing Puchinduna Khanaragani Nakal Amaromda Irang Asigi Khudong Chaba Lauraga Imung Manung Law Inkolgi Chayetnaba Amadi Khatnabada Yawolop Amadi Lup Amatane Yawbiganu Law Courtna Yawayanjagani Haina Mahakna Makhatana Phongdokhi Governor na University gi VC Amadi Register Singa Unakhre State asida New Education Policy NEP mapung phana chatna hannabagi matangda State asida leriba Center Amadi State lengaki makhada leriba University singi BC Sing Amadi Register Singa unaduna wari sanakhre Imphal gi Ras Babanda ngarang nuthe Governor Laxman Prasad Acharya ga Center Government ki makhada leriba University Sing Amadi State Government ki makhada leriba University singi Vice Chancellor Sing Amadi Register na Singa unaduna Manipur da NEP mapung phana chatna hanabagi matangda wari kupnas wari sanaki Loinara University Sing asigi teaching amadi non teaching staff sing awat apa yauna atei development kaya gi matangda su khanaki BC singi maikedi housing masa masagi University da leriba NEP gi status ki matangda marik chumna khanghanki ngarangi governor ga unakiba aduda Manipur University gi BC Professor N. Lokendro, Dhanamajari University amasung Manipur Technical University ki BC Professor H. Gyan Prakash amasung Manipur University of Culture ki VC Professor Paunam Gonindros na saruk yakhi. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Desamna lobo khutapaiduna sanaba tokpiyu haina emdana birna phongdorakli Democratic Students Alliance of Manipur Desamna lobo khutapairaga sanabagi thawong lepiyu haina Diabetes Healthcare and Research Center ki Managing Director Dr. Moirangthem Danabirna phongdokladuna mahaku asaba certificate paiba doctor ni mahaki Hospital hangba yaroi haina phongdokhiba adugi chap chaba khudang chamdam numit kunigi manungda desamgi president na pidrabadi logi mateng lauragani hari Porompata leiba research center asida ngarang pangthokiba paugi mifam amada mataki wafam asi phongdokladuna mahakna hai matam kharagi mamangda mahak masa masak khangdana khutlai paba miyoi kharana mafam amada faduna puraga research center asi registration toba yaroi karigumba tawrabadi hatkani haina kihan khanghan kibagi thawong su laiki adubo hojikti phibam sing asi khangduna leiba ngamdre sirabasu hospital asi register tawnaba process hauragani hiram asi gi matangda mari leinaba singnasu miyeng changbiyu haiki Ningol Chakoba Pangthok Trabadi Mai Thire Khankigani Ningol Sena Pukningdadi Awabadi Kauroisi Haina Leishembana Phongdorakli Ningol Chakoba Kumhaiga Mari Lenana Department of Fishery na Sinduna Ngarak Nifu Manga Suba Fish Fair Cum Fish Troop Competition Listing Ani Kunmari Hodokre
ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯐꯤꯁꯔꯤ ꯃꯤꯅꯤꯁꯇꯔ ꯍꯩꯈꯥꯝ ꯗꯤꯡꯒꯣ ꯑꯃꯗꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯀꯗꯕꯅꯤ, ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯜ ꯑꯁꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯈꯟꯈꯤꯒꯅꯤ꯫ ꯅꯤꯡꯉꯣꯜꯁꯤꯡꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯑꯀꯦ ꯑꯃꯧ ꯇꯧꯗꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯂꯥꯟꯒꯤ ꯐꯤꯚꯝ, ꯃꯤꯁꯤ ꯃꯤꯅ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡꯒꯤ ꯋꯥꯈꯜ ꯈꯟꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯉꯥꯛꯀꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥꯡꯉꯩꯒꯤ ꯉꯥꯁꯤꯡ ꯍꯦꯟꯅ ꯄꯨꯊꯣꯛꯅꯕ MPꯒꯤ ꯐꯟꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯁꯥꯅꯕ ꯌꯥꯝꯅ ꯍꯧꯔꯛꯄ ꯂꯩ, ꯑꯗꯨꯕꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯟ ꯁꯥꯕꯗ ꯑꯣꯏꯅ ꯇꯧꯔꯒꯅꯤ꯫ ꯊꯧꯔꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯈꯤꯕ ꯐꯤꯁꯔꯤ ꯃꯤꯅꯤꯁꯇꯔ ꯍꯩꯆ ꯗꯤꯡꯒꯣꯅ ꯍꯥꯏꯈꯤꯕꯗ ꯍꯧꯈꯤꯕ 2018ꯇꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯁꯔꯦꯡꯒꯨꯝꯕ ꯉꯥꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯅꯕ ꯁꯔꯦꯡ ꯃꯆꯥ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯄꯨꯔꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯁꯔꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯦ꯫ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯃꯅꯤꯄꯨꯔꯅ ꯃꯄꯥꯟ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯆꯍꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 200ꯒꯤ ꯉꯥ ꯂꯩꯔꯤ꯫ ꯃꯁꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯃꯤꯁꯤꯡꯅ ꯈꯔꯗꯤ ꯍꯟꯊꯍꯜꯂꯦ ꯍꯥꯏꯈꯤ꯫ ꯑꯦꯇꯤꯅ ꯀꯪꯂꯥ ꯂꯥꯏꯐꯝꯂꯦꯟꯗ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯣꯏ ꯃꯆꯣꯏ ꯇꯥꯗꯨꯅ ꯂꯩꯔꯝꯂꯕ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯗꯨꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯉꯔꯥꯡ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯪꯂꯥ ꯂꯥꯏꯐꯝꯂꯦꯟꯗ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯉꯟꯕ ꯑꯌꯨꯛꯇꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯅꯥꯠꯀꯤ ꯑꯣꯏꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯪꯂꯥ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯈꯤ꯫ ꯀꯪꯂꯥꯗ ꯂꯩꯕ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯂꯥꯏꯁꯪꯗ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯅ ꯑꯗꯨꯅ ꯃꯩꯔꯥ ꯀꯠꯇꯨꯅ ꯊꯧꯅꯤꯈꯤ꯫ ꯇꯨꯡꯗ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 18ꯒꯤ ꯀꯃꯥꯟꯗꯔ ꯈꯔꯁꯣꯝ ꯊꯧꯗꯥꯝꯅ ꯍꯥꯏ, ꯃꯩꯇꯩ ꯄꯨꯟꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯅꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯂꯤꯡꯖꯦꯜ ꯍꯥꯟꯅ ꯃꯥꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯌꯣꯛꯈꯠꯂꯕ ꯃꯇꯝꯗꯇ ꯑꯣꯏꯊꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯕ ꯍꯧꯔꯛꯄꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯟꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡ ꯈꯛꯇꯒꯤ ꯅꯠꯇꯦ, ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛꯁꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯁꯥꯒꯠꯂꯁꯤ ꯍꯥꯏꯈꯤ꯫ ꯗꯤ.ꯁꯤ. ꯖꯤꯔꯤꯕꯥꯝꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯃꯦꯟꯁꯤꯡꯗ ꯅꯤꯡꯊꯝ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ꯫ ꯗꯤ.ꯁꯤ. ꯖꯤꯔꯤꯕꯥꯝ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔ IASꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯅꯤꯡꯊꯝ ꯈꯨꯗꯣꯜꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯏꯟꯃꯦꯟꯁꯤꯡꯗ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯅꯤꯡꯊꯝ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ SDC ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯤꯇꯔꯟꯖꯤꯠ, ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯑꯦꯗꯤꯁꯅꯦꯜ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔꯁꯨ ꯑꯣꯏꯔꯤꯕ SDC ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯃꯣꯏꯔꯥꯡꯊꯦꯝ ꯗꯦꯕꯥꯅꯟꯗꯅ ꯍꯛꯊꯦꯡꯅꯅ ꯏꯟꯃꯦꯟꯁꯤꯡꯗ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯑꯗꯨ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ SDC BBK M ꯗꯦꯕꯥꯅꯟꯗꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯒ ꯂꯣꯏꯅꯅ ꯑꯇꯩ ꯋꯥꯠꯍꯧꯔꯤꯕ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯗꯤ.ꯁꯤ. ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯥꯛꯂꯤꯕ ꯅꯕꯦꯝꯕꯔ 4 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯖꯤꯔꯤꯕꯥꯝꯗ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯏꯟꯃꯦꯟꯁꯤꯡ ꯆꯥꯛꯀꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯤꯕ ꯑꯁꯤꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧ ꯑꯃꯗꯤ ꯁꯥꯟꯇꯤ ꯈꯣꯡꯕꯥꯜꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯀꯃꯔꯁꯤꯌꯦꯜ ꯚꯦꯍꯤꯀꯜꯁꯤꯡ ꯆꯪꯕꯗ NPOꯅ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯀꯛꯆꯤꯡꯒꯤ ꯂꯝꯕꯤ ꯑꯌꯥꯝꯕ ꯄꯦꯄꯔ ꯕ꯭ꯂꯣꯛꯀꯤ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯍꯥꯏꯅ MLA ꯔꯥꯃꯦꯁꯣꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯌꯨꯛꯀꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ꯫ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫